ꯏꯆꯥꯅꯨꯄꯥꯒ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯆꯥꯔꯒꯦ ꯉꯥꯍꯩ ꯊꯣꯡꯕꯅꯤ ꯃꯥꯒꯤꯁꯨ ꯍꯥꯞꯄꯤꯔꯦ ꯁꯤꯗ ꯁꯦ ꯄꯨꯈꯝꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯨꯈꯝꯅꯤ ꯑꯩꯒꯤ ꯆꯥꯎꯝꯕꯒꯤ ꯄꯨꯈꯝꯅꯤ ꯁꯦ ꯄꯨꯈꯝꯁꯦ ꯏꯆꯥꯅꯨꯄꯥꯁꯨ ꯆꯥꯕ ꯐꯪꯉꯦ ꯁꯤꯗ ꯃꯃꯥ ꯅꯪꯒꯤ ꯃꯃꯝ ꯇꯣꯠꯂꯛꯀꯦꯀꯣ ꯃꯃꯝꯁꯦ ꯂꯧꯔ ꯆꯥꯎꯀꯣ ꯃꯔꯝ ꯃꯣꯛꯄꯅꯤ ꯃꯃꯥꯒ ꯃꯨꯛꯕꯥꯡ ꯇꯧꯁꯤꯀꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯋꯥꯅ ꯇꯧꯅ ꯊꯣꯡꯕꯤꯔꯤꯅꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯣꯡꯕꯤꯕꯅꯤ ꯑꯩ ꯄꯥꯝꯃꯦ ꯍꯥꯏꯅ ꯉꯥꯍꯩꯁꯦ ꯏꯆꯥꯅꯨꯄꯥꯁꯨ ꯄꯥꯝꯃꯤ ꯑꯩꯁꯨ ꯄꯥꯝꯃꯤ ꯃꯥ ꯉꯥꯁꯤꯗ ꯂꯧꯔ ꯆꯥꯔꯤꯁꯦ ꯃꯔꯨꯖꯨꯅꯤ ꯃꯥ ꯃꯆꯤꯗ ꯃꯃꯥ ꯍꯥꯞꯄꯤꯔꯛꯀꯦ ꯁꯦ ꯍꯥꯎꯔꯅꯤ ꯂꯣꯏꯔꯦ ꯃꯅꯝꯁꯤꯁꯨ ꯀꯩꯅꯣꯝ ꯊꯝꯒꯗꯅꯤꯅꯦ ꯆꯨꯔꯅꯤ ꯑꯗꯨꯅ ꯕ꯭ꯔꯦꯗ ꯑꯃ ꯄꯨꯔꯛꯑꯣ ꯇꯧꯅꯣ ꯏꯆꯥꯅꯨꯄꯥ ꯑꯩꯅꯤꯁꯤꯅ ꯍꯥꯟꯅ ꯆꯥꯛꯈꯨꯝꯁꯦ ꯃꯇꯨꯝ ꯑꯆꯧꯕꯁꯦ ꯍꯥꯞꯄꯒꯦ ꯇꯧꯍꯜꯂꯒ ꯂꯣꯏꯔꯦ ꯍꯦꯛꯇ Nè, tiền thế thật bằng một giờ này. 엄마도 가요. 미미. 아, 짜들은 또 있어. 멈춰 당자시. 응. 나가 먹고 자세세. 응, 나가세. 마라 징이죠. 아이 자세. 오늘 비자라게. 혼자라 담비로. Dong kalau kan mau itu kita deh. Hả? Mấy cái làm tại nhiều nó dài.
에이. Ngātang sabi yādi da nang siya. Mamdi sadi. Ngātang sai, ngātang sai. Ketemu aja langsung. Itu udah yang mana nya? 짝시 짜드비다 ngāsida sāsāda nama. Asu pāmani si ngās. Kaino. Mamtang ilagay. Cakang ilagay, cakang. Cakang mo tumilagay siya. Si. Siya ba? Bukulah. Karena ăn mà nó bị răm như cái này. Takut amana. Oh mbak mam. Nó không ada. Takut teman aku nggak muka. Oh nggak merasa lo cari deh. Mana? 이게 방아리가 여기 방아리 있잖아요. 거기서 어떤 방아리 돌리면 다 방아리 안 나요. 누가 잘했나? 오늘 나가서 가는 거. Apa? Maka cengkeh dia, boleh.
ꯌꯦꯟꯖꯥꯡꯁꯨ ꯂꯦꯝꯃꯦ ꯉꯥꯁꯨ ꯌꯥꯎꯔꯤ ꯆꯥꯛꯁꯨ ꯈꯔ ꯂꯦꯝꯃꯦ ꯑꯗꯣ ꯉꯝꯗ꯭ꯔꯦ ꯆꯥꯕ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯏꯆꯥꯅꯨꯄꯥꯁꯨ ꯌꯥꯝ ꯆꯦꯜꯂꯦ ꯃꯥꯕꯨ ꯆꯥꯛ ꯄꯤꯖꯔꯅꯤ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯁꯥꯏꯍꯧꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯁ꯭ꯋꯥꯏꯗ